Central Force recruitment yaogani haiduna chatkhiba Ningombam Johnson ga chatminnakhiba atoppa Meeoi Anina Manipur ki maphamda Makhoigi Thawai Kanbi-U Haijarakli. Ngarang numidang athengbada social media platform kayada viral oirkhiba video clip amada Ningombam Johnson ga chatminnakhiba hauzik phawba thiba khangdriba Meeoi ani Thawal laisangthem awang lekaidigi oinam thoithoi sing amasung Thawal khengman wang mataba mayai lekaidigi thoksom thoithoiba sing anina Pongtorkiba wafam singda maitei macha ama oina pabung birengi maphamda wafam amatang nasa singna haijage pabung birena ibanibu aseng banacha makni khanbiba oiba targadi pabung birena ibanigi thawaisi amuktang di Kanbi-U iyam hoina pamiba dabisi pabung birena amuktang di athubada iyam Makhoigi maphamda yaunaba pabung birena athubada honabiu aduga ibanibu amuktang di pabung birena maitei macha ama oina aikhoibu nachamakni khalaga amuktang Kanbi-U Thawai pabung birenda Thamoi Sokna Thamoi Sokna Haijari nachana pabung birena maitei macha sengba oirabadi aikhoigi punsibu amuktang di Kanbi-U iyamba hoi demand sibu pabung birena athubada yariba makai athubada phangnanaba pabung birena amuktang honabiu simatang Thamoi Sokna pabung birenda ai haijage quote unquote haina phongdorakli mafam kadaidano haiba khangdrabasu numidangda namba video aduda Meeoi ani aduna litliba furit sing mod pagaloina babuni nungsin wafam sing asi phongdorokpa uri amoromda Meeoi ani aduna phongdoropagi matungina kuke militian singna Makhoigi maruoiba Meeoi ama Manipur lengakna thadopaga loinena sinarkadabani madugi ingitsu nakoinena pirakpagi wafam sida mamitari panbayai thasigi haukiba tangkun gatreta Thawal khemman maning lekaidigi Ningombam Johnson na recruitment yaogani haiduna Thawal sangthem awang lekaidigi oinam thoithoi sing amasung Thawal khemman wang mataba mayai lekaidigi thoksom thoithoiba sing makhoi ahum Google Map yenglaga Kangpokpi district ki manung chanba New Kaithel Manbi tamna chatpagi lambida ona khiduna Imphal Dimapur lambigi Kaithel Manbi romda chatkhibadagi kuki militant singna fakhibani adubu Ningombam Johnson di ngarang army na rescue tawba ngamkhibani macha amuina pabung bireng honda bahom tang macha jingna hajage pabung birengna ibanibu asengma na samani Kanbi-U targadi pabung birengna ibani thawaje amutadi Kanbi-U yamboina pamiba dabije pabung birengna amutangdi athubada yamboi humda yaunaba pabung birengna athubada honabiu aduga ibanibuju amutangdi pabung birengna matei macha amoina akoibu nasamani khalaga amutang Kanbi-U Thawai pabung birengna Thamoi Sokna Thamoi Sokna Haijari nachana pabung birengna matei macha asengbo targadi akoigi pusibu amutadi Kanbi-U yamboi dimani pabung birengna athubada yari makai athubada phangnaba pabung birengna amutang honabiu simtang Thamoi Sokna pabung birengna ai haijage